अहानबदा मरुओइबा पाव Hayang pangthokadoriba outer Manipur parliamentary ge Lok Sabha election gi mangoinana security ge akan bachashin tharang lokhatkrai Jiribam Assembly constituency ge outer Manipur parliamentary constituency da mathau tawgadaba polling personnel sing Jiribam DC Krishna Kumar IAS na Jiribam DC office ge samthakrai Indian Army amade Manipur police ke apunba security force na yamlaba khusukalai kaya phagat pangamkrai Amade Manipur gi mafam kayada setkiba nonglai nongsetna electric line sing tatkibadage mafam kayada mai piba ngamkhiroi haina Manipur State Power Company Limited MSPDCL na thokpa jarol amana khanghalakle Kurumjari, Mami TV News Meeting Tabiri Bakwai Pumnamakpo Thoksam Sardana Taram Nokchari. Pau Sandong na Pizari. Hayang Pangthokadoriba outer Manipur parliamentary ge Lok Sabha election gi mangoinana security ge akan bachakshing tharang lokhatkrai. Outer Manipur parliamentary ge assembly segment 13 da Hayang polling station Chanipan Yankhai Tareta Lok Sabha ge Mikhal Pangthoklagani. Hayang Pangthokadoriba Mikhala Seda Voter Singna Ayat Apan Yaudana Ningtamna Bot Thada Bayananaba Central Parliamentary Force ki company Marifu Taret ke Mathakta Manipur State Force ke security personnel listing mari deploy tawduna akan basasin tharang lokhatkre hairi Chief Electoral Officer Pradeep Jahan Fongdokhibada Outer Manipur Parliamentary Constituency ke oina Hayang polling station Chanipan Yankhai Tareta Mikhal Pangthokani Hariba polling station singasigi manungda polling station Chamaga Marfu Tara Matoi Nupi security personnel singtana ngak senba ki thabak paikhatkani haina fongdokhi hairi Outer Manipur Parliamentary Constituency ki oina Hayang Pangthokadoriba Lok Sabha election asida NDA gi oina NPF ki mirep Kachui Timothy Jimik India gi oina INC ki mirep Alfred Kangam author amade independent mirep ani yauna punna mirep mari na lamba pang gadori Hayang Pangthokadoriba ani suba tangka ke taranipan suba Lok Sabha Mikhal ge 40 Jiribam Assembly constituency ge Outer Manipur Parliamentary constituency da mathau tawgadaba polling personnel sing Jiribam district DC DEO Krishna Kumar IAS na haunabi matung inna Jingdong Laikai da laiba Jiribam DC office complex tage lamthakrai ngasi polling personnel sing lamthabaga mari lainana Jiribam district ke DC DEO Krishna Kumar IAS na haikibada polling personnel singna micro observer Manipur police CRPF singaloinana magi polling station singda chatpiyo aduga official singna security personnel singa cooperation pinaduna niyom chumna santi oina bot thada hanse haina fongdokhe 40 Jiribam Assembly constituency ge Outer Manipur Parliamentary constituency asida punna polling station nipumathoida bot thada nagani masida model polling station manga nupi ge oina polling station nipan amade special polling station amada apunba voter listing kuntra ga chukna sanipan mapan na bot thadagani masida nupa voter listing tara manga ga chatruk hompu nupi voter na listing tara manga chamaga nifu nipan amade transgender voter ama yauri loinana Manipur police ke personal chane amade CRPF ke company manga na ngak sena ba ki thabak tawri station nipu mathogi manung da tara manga amana critical ne tara humdoi amana vulnerable ni aduga tara humdoi na normal polling station ni hairi polling station 40/16 babukhal amade 40/17 boroikhal ani ase ising lambi da chatlaga laiba polling station ni hairi Yes. Good morning to everyone. Today is the date 25th April of 2024 and today is the dispersal day for the Jiribam and the timing is 8:53. So today in presence of Superintendent of Police Jiribam, Assistant Commandant of CAPF and the ARO
and all the political party representatives from BJP and Congress. We are going to the open strong room for the lane, and also we are going to open the strong room of special polling station. Along with these two strong rooms, we are also opening the strong room for the reserve EVMs, which is also in number two numbers, because one is for the IDP, another one for the general. So now we are proceeding for the opening of strong room. Thank you. Indian Army amadi Manipur Police ke apunba security force na yamlaba khusuk khulai kaya fagat pangamkrai. Imphal East District ke manung chanba Savungkho khunauda Manipur Police amadi Indian Army ke apunba security force na chathakhiba joint operation amada khusuk khulai kaya fagat pangamle haire. Fagalaba khusuk khulai sing adude improvised long range mortar mari 9mm pistol ama 7.65mm pistol ama .303 rifles ahum amade grenade ahum ni haire. Manipur ki mafam kayada sit kiba nonglai nungsit na electric line sing tat kibadagi mafam kayada mai piba ngangkiroi haina Manipur State Power Company Limited MSPDCL na thokpa Gerald amada khanghalakle. Ngarangi nonglai nungsit aduna maram oiduna 400 kV Urembam Thobal line Nambol area da yakidre. Masida natana 132 kV Kakching DC line so yakidre. Maram aduna Kakching More Chandel Churchanpur Elang Kangpokpi jaga singda athuba matamda mai piba ngangkiroi. Masina semjin driba matam khara changkhine haina Gerald amada khanghalakle. Lin na chikpa miyoi ama Assam Rifles na kanba ngangkrai. Tha se ki kun humdoida Kakching District ke manung chanba Serauda Lin na chikpa miyoi ama Assam Rifles na life saving medical assistance piduna miyoi adu khudong thiba thoklam gadabadagi kanba ngangkrai haire. Hayang pangthokadoriba Taranipan Suba Lok Sabha Mikhalge Anirak Suba Tangkak ke Outer Manipur Parliamentary Constituency ki manung challiba 42 Tengnopal Lok Sabha Kendra gi mathau tawgadaba polling personnel sing ngarangdagi hauduna DC Tengnopal Krishna Kumar IAS na Kendra asigi Indo Myanmar ga lonaba manung hanjin na laiba polling station Nefu ngarangdagi lamthaba haukraba matungda Anirak Suba oina ngasiso lemhauriba polling station Kuntra Nipanda mathau tawgadaba polling personnel sing Chandel District Headquarter da laiba Maha Union Government Higher Secondary School dage ngasiso District Election Officer Krishna Kumar na lamthakrai. DEO Krishna Kumar na phongdokhibada hayeng pangthokadoriba mikhala sida Outer Manipur Parliamentary Constituency ki manung chaliba 42 Tengnopal Vidhan Sabha Kendra gi oina polling station Homputara Nipanda bot thadagani. Masigi manungda Homputara Nipande normal polling station ne aduga Marina internally displaced person sing ne Vidhan Sabha Kendra asigi oina model polling station ane person with special ability ki polling station ama aduga women polling station taramanga yauri. Vidhan Sabha Kendra asigi oina apunba voter masing lising nifu nithoi ga chatret Homputara taret ne masigi manungda nupa masing na lising kun chamapan hompu humdoi amade nupi masing na lising kun mathoi chanipan sung na tara humdoi aduga transgender ama leire. Mikhala sida Kendra segi praja miyam na thokpiraktuna Bharat ki nagrik ama oina isa gi hak manghan bidana isa na pamba afaba mireb khanuna bot thada biduna afaba Bharat ama sembada sarugya biu hai khibaga loinana Mikhala se santi oina pangthok na ba miyam na hotna mena se haina Krishna Kumar na appeal tawkhi. Like-minded group LMG Manipur na lamdam asigi awa ana taraba kayada leptana minung sige tengbang pirakpagi saruk ama oina haukiba April 13 da akanba nonglai nungsitna hi laksin duna loktak pata nga fa bachat kiba Bisnupur district ke manung chanba thanga ithingdage khwairakpam thoi sing chahi yangkhai mari apokpa khwairakpam yai machau sing na laikhidabada ngasi LMG na awaba phongdokpaga loinana acha thaksang amade sel gi tengbang pangduna imung asigi awabada saruk yakre.
असिगुम थमोय सोपा लाइबक थिबा थौदोक असिगी पाउ सोशल मीडिया दा उबदगी लाइक माइंडेड ग्रुप मणिपुरना लायोय ख्रब थोयगी लाना थौरंग की मतेंग ओइनाबा हाइदुना ngasi lupa listing taruk mateng pangkibaga loinana LMG Manipur gi thawmi singna minute ama tumina laiduna awaba phongdokhe khongchat aduga mari lainana group astige secretary Ojit Sorokaibam na phongdokhibada mioi ba aikhoi gi tanglaba punsi kaya mahausa gi khodong thiba thodok kaya na so punsi manghale awaba tarba matamdadi rajniti gi dharma gi amade jati bijati gi apikpa wakhana aikhoi gi marakta sambal oina khari base tungoina duna aikhoi amana amaki mateng pangminase mahangna makhata na phongdokhibada loktak pata hingnaba gidamak hi tongduna nga faba chatkhiba thoigi punsi asigumna matungda thoktanaba loktak patpanda khundariba ngami ichil enau singna hi tongduna nga faba chatpa matamda life jacket sizinnabiu nonglai nungsit amade akanba nong khak lawrakpa matamdadi yariba makhai pata kumduna nga faba chattabana phagani chatlagasu isagi safeguard oigadaba potlam sing loina biu haike पृथ्वी है मियोबी सेबत्याद ख्वाई चाव धर्म है मीने मीगी सेवा तब मीने मीगी अवाबद मतें पांग वखलों यूफम लाइक माइंडेड ग्रुपना था सूबी चामा मरक्ता याम चाव चाव पांबीबा यावी मरम अदुना असिगुंबा ह्यूमनिटी सर्विस से मसीगी मनुंग चना ngasi से जनरल फंड दगी खोरापम थोइगी लाना थरमगी दमकता कोई मना मसिंग यावना लुपा लिसिंग तरुक खतंग लाना थरम से एकोई मसिदो मतें ओइनबा लोइना इमुंग से हाते हाते चाबने हबसे एकोई खंगी इमुंग सि अवाबदसु सरुक याबा लैगिद्रबा माकी मफमदा एकोई इकाई खुमनबा उलुसि हाइदुना Assam Rifles na Jiribam dagi crore ahum lakh manga rongi oigadaba heroin phagat pangamkre Assam Rifles amade Jiribam police ka loinana joint operation chathabada soap case 30 da haptuna puramba crore ahum lakh manga rongi oigadaba heroin ga loinana mioi ani phagat pangamkre hairi phagalaba polam sing ado mairen amade lafoi marakta phumduna purambani hairi Faraba polam sing aduga loinana mioi ani ado makhata na wahang pahung chathanabagi damak Jiribam police station da kusinakre hairi India लाइंगा के मिनिस्ट्री ऑफ माइनॉरिटी अफेयर्स के प्रधानमंत्री जन विकास कार्यक्रम PMJB के स्कीम की मखादा थौबाल डिस्ट्रिक्ट हॉस्पिटल खांगाबोक्ता नौना साबा नुपा अमसुंग नुपी अनाबा सिंगे पोथासंग वेटिंग रूम अमा ngasi achamba thauram ama pangtokuna deputy commissioner थौबाल ना हांगदोक्तुना हॉस्पिटल अथॉरिटी दा खुसिनक्रे थौरम अदुदा deputy commissioner थौबाल अहंथेम सुबास IAS अथोपम इंडियन के प्रोपाइटर Buddha Singh amasung District Hospital Thobal gi Medical Superintendent Dr. Rohini Kumar na athoiba mithung len sing oina saruk yake District Rural Development Agency DRDA Thobal na implementing agency oiduna punna lupa lakh homphutara taruk 0.6 ai changna nauna sakiba potha sang ase tha siki tara humdoida Tanapati District Headquarter da Minister Singh MP Singh amasung MLA Singh su saruk yaduna pangthokiba project mayam ama sangaba amade urep uyung tambagi miyam gi oiba thauram amada Chief Minister Nongthom Birena sanga khibani haire Anaba Singh gi potha sang ado khusin naraduna DC Thobal Subas na ngase DRDA Thobal na sariba Anaba Singh ge potha sang ase sabada district asigi pukchal chawraba miyam gi thabak tawriba district asigi miyoi mangana pukchal chawna mateng pibiraktuna tuna loisanduna miyam da sinaba ngambani haina makoi bu thagat pa phongdokhe loinana ngasi miyam da sinari basang ase isa isa gi ni khana luna nana sizinnabiyo amade tungdasu district administration na district asigi chawkhot thorang kaya pai khalakpada miyam na sumateng pibiyo haina so apel tawkhe District Hospital asina ekoi cater tawisi Thobal ki patient oida ekoi gi neighboring district sing maruena Kaksin Chandel Tengnoupal amasung Kamjung gi patient mayam ma ekoi gi dalai lakanda sai ekoi na haijagi ekoi gi phambam lei ka ngang ai tung ai sin leibom leiram da bodo hojikti yam matik sana nupa gi uma tongana nubi gi ma tongana makoi gi sida toilet adagi iru jabam kotom loi yawe masigi facility sing si ekoi nasi dali ni ekoi district hospital asida laiba patient ama sumagi party de ekoi kathok jare
Kuman United Club Mairapaibi Association KUCMA amadi mayang Imphal gi akoibada laiba miyam ga punna khusamnaduna maitaibu SD list chalhallo haiba miyam gi kholau koba mass campaign ama pangthokre. Mass campaign aduda Manipur Unit WMC gi President Urikhimam Kunjo, Women Front President Urikhimam Mataulaibe, Youth President Elangbam Rosen Kumar, ex-member Ahong Sangbam Dire na chingbana luchingduna pangthokibani hairi. Mass campaign aduda CM na maitai ST backmail tawba yaroi maitai bu kananaba amata ngairaba pambaide ST khaktani maitai na ST chanaba report anido MP election mamangda thagadabani. CM miyam gi kholau tagadabani haibana chingba kholau kaya sut lauke. Lakhipur Nayagram GP gi manung da lairiba booth center number 107 Konjeng Lekai booth center number 108 109 110 Lakhipur Khunau amadi booth center number 140 Chiripar PT1 Nasinduna Taranipan Suba Lok Sabha Mikhalda BJP party mirep oiriba Parimal Sukla Vidyada Boyd PBO haina Lakhipur block tage OV road Fullertal Fauba rally chatkre Aikoigi huji Self Group Sing Mairapaibi Sing Amade Atai Sangsan Kayadagi Punamiyo Chani Mukna Sarugyake Rally Asida Sarugyakiba GPC Kabrabam Anita Devi na Fongdo Kibada BJP lead Assam Sarkar na Nupi Singi Yaifa Thaurang Kaya Amade Atai Yaifa Thaurang Kaya Sigi Yenglaga Aikoi Khudimang na BJP Sarkar pu Saugat Pham Thoe Maram Aduna Handakita Nipan Suba Lok Sabha election asida BJP gi mirep oiriba Parimal Sukla Vidyada Boyd PBO haina miyam da appeal tauke. Aikoigi huji ima leibang Manipurda awaba tariba masigi maikeiromda jengagadi aikoi meitei kasada micham aikoigi lejari bai khoi ipa indol oja lai guru singna ima leibaki damakta wa dabanate adubu aikoi angamba yumthong khudingdagi senkhai phiron na chingba kaya chattu na mateng pangjai koi ga pam masigi chanabigi matungina amadi saka sida aikoi myam thogotpiduna aikoigi awatpa kaya da mention ba ngamgadra haibagi loina na aikoigi imalon bu associate official associate language ta su aikoigi loan asibu aikoigi chamna awang ba thakta usin biduna saka sina teng pangbiri asi hairaga myang pamda aina ipono na koromjari भारत माता की जय श्री राम जय श्री राम जय श्री राम aikoigi huji ima leibang Manipurda awaba Jit Kunedo Association of Manipur ki General Secretary Dr. Moirangtham Ebomchan Thadorok Pacharol Amada Affiliated District Association Unit Institution Singda Handak Tarahumdoirak Suba State Level Jit Kunedo Championship Ase Indoor Stadium Kumal Lampak Imphal da Lakliba Me Thagi Tarik Tara Nipan Amadi Tarama Panda Pangtokadauri Haina Khangalakli Chero Sina Makha Taraduna Sanaroi Singe Hakchangi Arumba Onbana Me Tara Taret ke Nungtil Pung Aniga Minute Kuntra Taba Matamda Jit Kunedo Association of Manipur ki Kumal Lampak Imphal da Laiba Office ta Pangtokani Haidi Karigumba Ahenba Marol Khangningba Singna Jit Kunedo Association of Manipur ki Office Amade Facebook page Jit Kunedo Association of Manipur da contact Tawbirakna Basok Khanghalakle Tha Sigi Tarani Thoidagi Hauna All Jiribam Sport Association AJS in Sinduna Jiribam Higher Secondary School gi Sanabungda Tim Tarama Thoina Sarugyaduna Sanariba First KH Arab Jan Begum Memorial District Level 5A Site Sub Junior Boys Under 15 gi Football Tournament Lisingani Kunhumdoi Kunmari gi ngasi sanakre Quarter Final League Ground gi ahanba match ta Yawal Club B na Oriental Club Bo goal ani amada maitiba piduna Yawal Club semi final changkre aduga ani suba match tana CKCB na PSG bo goal ama sinoda maitiba piduna CKCB semi final changkre Lagliba tang kun taret ke nungthil pung aniga minute nifu manga taba matamda ahanba semi final ahanba match CKCB ga Sunrise Club ka sanagani
aduga ani suba semi final match na nungthil pung 3:45 taba matamda CKCA ga World Cup ka sanagani ngasigi match sing ase Aziz Haider Glory Gonmai amadi A Iboton singna match ase conduct tawke aroi bada maru eba pau amuka hanna hayang pangthokadoriba outer Manipur parliamentary Lok Sabha election gi mangoina na security gi akan protection tharang lokhatkre 40 Jiribam Assembly constituency ki outer Manipur parliamentary constituency da mathau tawgada polling personnel sing Jiribam DC Krishna Kumar IAS na Jiribam DC office complex tagi namthakre Indian Army amadi Manipur Police ki apunba security force na yamlaba khusukhlai kaya agat pangamkre amade Manipur gi mafam kayada sitkiba nonglai nungsitna electric line sing tatkibadagi mafam kayada mai piba ngamkhiroi haina Manipur State Power Company Limited MSPDCL na thokpa charol amada khanghalakli Hauzik ki oina Mami TV na sandok chaba Manipuri pau matang asda loijare mayambo amuka hanna khurumjai